Kuina unarudraba imaga babaga matam khara amu leiminajaba fangki. Ai asuki matik nungaijaki. Adubu nungaibadu mapung phawa ngamkhibra. Aigi punsi khongchata ichebu ningsingdaba miku amata yaukibra. Ai ichebu kauba ngamkhide. Adubu asukuina ichena aibu warauduna karisu hayaktana leiba ngamkhibagi maram karino haiba khankidaba nate. Adubu paukhum phangkhide. Ima aigida tha amadi leithoklo. Imaga pabunga uraktabase chahi ani helaklabane. Aina khoibu udabase yam waye. Kuina leithokpadi yararoye. Nangbu boki manaktasu changludoine. Masasu yam chonjille. Changludaba yadabane. Adugisu mathakta nanamba mathanta angang machaduga waramgani. Aina hangi adudi hayeng adum chatlage hairiro. Nang pabungna tiket kaklabane. Icha asidi kaisu nungaitaba tawgano. Nada yektaba oyuko. Pungning sonthaba yadeko. Imana aingonda pungning thogat pirakpani. Aina imada thajaba piki. Angang se khara chawrakpada yumda lake aisu. Ado ichedo aina hanglai khara tambiyo. Itaisu kainaba aigi punsidi kainabana mahai oiduna lakhibani. Ngasi sunghairi kainaba ama amo. Ai sauningbasu yauraki. Isor khurambada aigi punsida kainagadaba kari amuk watlibage haiduna hangbasu yauki. Karigidama ichena aingonda sumnatangi wahai amata fauba hayaktribano. Imaga pabungasu Manipur thadokre. Asamda imagi mapamda changlamgani hairambani. Chak thonglibadu tawfam ama khangde. Inemdu masa ngamdaduna phamungda hipki. Phamungda sumlamba angang anidu amukta punna hawraktuna punna kapkhalai. Dada angangdo amukta yengbiramo. Ai chengse susalamkhige. Mangang khumlakte kadom chatkrabajanu khalli. Aisu angang kappaduda parap loisilamlaga angangi manakta changsilai. Aina kawbadana khumlaktaba. Adubu haunabraba. Aina saurap haikibani. Toilet changlubane khumba faraktaba aduini. Aisu angang kappatai. Kaigino hanikto sawale. Angangsi phamungdagiga ontharaba mapa ibungoda tainadawni. Aina dhap tawsinbani. Tanjaduda nupa amadu sansaraga mapagi manakta changsilai. Aina icha nupada onsilaga mamagi thoiba papana nangdi pambidrabo. Ichagisu mama leiko kapkanuko mamana mamam indoini. Mangangna ingonda hairei. Masigi pictruse mabuk lama male mabuk hita pithakera. Aina angangdu lauraga mabuk pithaklami. Ado dada imasu masangamdadana leire. Thabakto khara ngana hanbirao. Nachanena senabaga ngamde. Mangangdu inakta changsilaklaga. Adubu ainaro nangna fayopoktana tawri natro. Yam taningdeko sibu ainaro. Amta chatho nakutna sagado hainade. Aina mangangbu inthoi. Hainade kaina. Aina angangdu phamungda thamlaga. Da angang chipajana yenguko kafalakanuko. Imana chanaba ngase amta tawrugeba. Nangsu nongphado yumgi mating pangbiba yabani. Mangangna nangbu yang warabo. Yam wabagi wa nateda. Mating yam panghaningba haitare. Chakhumda changlaga ngado amuk tawthoklure. Aduga imana chanaba chak khara thiraga imagi chak pijananaba amuk tawre. Ima chakse khara chaba yabra yengse. Aina imabu haudokpani. Tare aibu chak icha chaningba phaudene. Yade khara chasilo laheu khara handribo. Adubudi khara halle. Imana khumlakpani. Ai adum inbiragi ima chak khara chasinse. Adugane guli amuk chanaba. Aina chak inbiri imasu tapna chari. Bema sing khara thake. Chaba yadraba ima. Nga tawbasi lemhanganuko ima. Asumna imadu chak kharadi chasinkre. Ngayak leiraga guli su pijaramle. Aina haiki. Ado ima ngayak famlaga potharo. Ay angang chak amu inbirukhige. Ine mem chana hairei. Hoi nathau tawjaruro.
Imause, matanta mayamsi honabada, wajari taurise. Aisu chakumlomda prap amuk laklaga, angangi chanaba amuk semli, aduga amu kada prap cheli, aduga hangi, dadagi usak thiram lage. Aina angangi ilingaida chatho horo, mangang ni kumlai. Ay lamdrida, angangi saktum puro, siloiraga puna saminarse. Ay amuk chakum dalai, wadi wai ko, wai hayruba yabadi nataba. Yumgi thabakse kaisu leite haijabagi wani mayam se losilakpa matamdadi casualty yauradabo hekningi thoiba mama lai chak charadawni ichan lao mamam charasi aina angang kauraga changlakpani. After few years asumna matamdi asum haukhre angangsingsu chaurakle chahi 3 hairakle school kaba haure class KG tamlabani angang school chatpa nangnaba haiduna aina chak ising loisinba laknari school nangnaba khaknate office nangnaba suni manasu yumgi thabakta mateng karisu pangbiba nate yumgi nupigi awaba khangdaba nupasingi thamoi asibu karamba thamoino aina mangangda hek laknaba yauki. Ngasisu chak thonglingai da changlaklaga mangang na hanglaki nangi saktubo loidribo aina saurak na khomki ho nupana ne yumgi mateng pangba yade haiba laitabani ko natraga mateng pangnaba ama pusinbirake hairesu hekta pubiro kari nupano nupigi awaba su khangdaba bo natai jadaba wa yam ngangida nangse awoiba angang do amukta loisinbiro pungsi 9 taraktore. Ayuk tum hek hawatpadagina angang school chatpa fawbagi manungda tawriba thabaksing imana mateng khara pangba natana pangbinaba mi leite magi haibabu angang senaba school chatpagi losinbirakpa masi mangaire makhoi mayam chatkibaga aine hektai memchana hairei bema imana chak thiramlabani nangsu haramlani chakse saringai da chahaurasi adugane ima losinbiramage. Hoy ma chathoklase aina haikibani asumna imana aigi mateng pangbibani imasu masa anaba laibaga pakan kanbadi nate nungthilgi matamdana imaga aiga yumda lengdana laigani haijabagi wani yumda sum laisinbasu nungaiba nate aina imabu puraga hek koithoknui kani maichana aibusu yamna luna taujai aibusu yamna thagatli imaga aigase wakhali chat manai haiduna kakana ingonda hek haiki adubu aigi punsidasu thasigi ahingumna mamlaba namit ama yauraki angangsingdi chak pijaraga sumbikre matam se thenglabanina imasu chathoklaga tumnaba tawro haiduna pijakre ai ithanta mobile du melaga hangat handa chatlaga mabu halakpa ngaiki phone ringing tawkhibadu amuk faw paibirakide thengjilakpaduda aisu wamanbaga sofa da uitharure mangang na haudorakpada ai mikap thoraki aigi mit soirabra tumlubagi mitti maseng marang oina tawi aina uriba ase karino ai laksinba amangamkhide aigi dadagi lengbanda makhut nanbi leiteng na yomlabi khut ama thamlibadu urakhi ai wa haige mangang na ingonda hairakibani ado nupis ekanano athembas de kari nang nakhalise aina pakat na haikibani mahaksu ngasidagi yumsida lairdabani aina samna khomki lairdabani haibu kariwan dana ngasi tawrise chumlibo nupise yam tuna thindoko natrabadi ayumse thadok laga chakhini nupi aduna oina khumlai karino iche ai sibu kari oina ubige yumsida lairani na laklabani nangala hendaba ngamdhauribro ai suma sing haurai magumbi amana aingonda asumna haiba matikla aina makhazaida kupak na tharaga haikibani nangumbi amana ai makiyumda hangat na ngangbadi natiksu nate thokliba thodok ase mangumbani thajaba ngamkhide mahakna asumna tawrakani haiba karigidama mana atopa nupida chopluriba magi nupi amani haibada aisi watlabra aina magi thamoi pelhanba ngamkhidabra
asuk thuna ahongba lakani haiba ai thajarudabani ngasi da loinarakpi magi hakanda aibu fuba ngamkhibani tamo aibu hojuma yumna thelo ayum sida leira pamdi aduga sima su khang aigi punsibu lekha tahaliba nangamadi nakhoi yum sigi mathakta aina kaidaro kiyango law aibu yumna thelo law nupi aduna makhau pongna haikibani mangang wa nganglakte masadu itaw tawbagumdi tawi aina mangang da haiki nupi asina harise karino nang kari oktaba tawrage mangang aingonda munna yenglaga aina hairibasni mahaksu yumsida ngasidagi layardabani masu aigi nupini nupi adugi sakto ubada khoidau chetpa makai hek chawningi mityeng nayeng sajat chumdaba nupi mali mamittu thakha naina koyot olaga yengi atamnana aingonda lenabagumsu yenglai tamo aigi kasi kadhomdano nupi aduna mangangda hanglakpani mangangna lo asomda sase mangangna nupi adugi makhut chinglaga pukhiye tawbani adubu inem memchana thongda leplaga khamlai namaise tin kangoina ure asinatra nangna yumsida tawningba tawba yagani asiro nupi bu sana potla aigi ichamakna asuk ludaba lichan nupi aduna oine khumlai ima namawu lawsinbiu aisho asumna oiningkhibadi nate tangai phadabadagi inem memchana sauna hairei karigi tangai phadaba inakta sangsilekano aduga nupa nangsuni nang ngasi thangjilagliba khongse papki lambini matam leiri wakhal munna khalo ima bu wayam nang anghangano nupi aduna mangangda onsilaga hairei tamo aibu asuna tawnabro asukuina aibu moithem tawraga thambiriba hayo aduk yamna nupa thoktraga aibu lawigani hairiba karigino nupi ado art acting ta sengna hai mahakna mangangbu thangai sengna sumkhrabani adubu mangang masadu tuphak tuphai chana leptuna lei aina ngaklibadi ngasi da lakmi nupi aduna mangangi makhut chingduna pukhiba aduni imado leplambadagi bom tu tharai aina chensinduna imabu ngakpi ising ayengba khara makokta hapiraga yengi ima mitpangose aina imagi makokta ising thomlaga pakhatna gaubani numitto ai haifam khangdana penjakhide ithan tawarojaki adubu aina thingba ngamkhibra magi apamba maning adum tawki imana kari hairuni thingba ngambagi thauna leiraroi asumna ai yumsida pendana leirakhi yumse thadoktuna chatningkhibani adubu ichaga imaga gi khallaga ai khongse punduna leikhibani lonabigi yumban lok amada kayani kunba nungaiba wari nate yumsida ahongba khara lakhiba nate pumna maktayo nakre imase wakhalna asum sonjinba haibada oire pikliba icha anigi khanbada ai ithanta lona kapchaki macha ani leire haiba kaw makai nupi atombina haibata tawkre aigi wa chatnakhidre nongma ayuk chak thonglingedani manganga nupi aduga wari sanabadu taki aibu tasanu haibagi matagum tawi mangangna kawki tabra sweetie nangbu loidribro sweetie na khumlakhi loire karino nupi ai khoina kedana kanana kedoino mangangna ai tholamage ko sweetie na hatu hairakhi ngai ko batamo ngasidi saksu ada sarakladabani numbidangsu party mafamda dinner charakladabani khangde tamo nahan sagiba necklace tuga heklo herdi phadawne mangangna hairakhi nangna hojik siri sisu yam phajaida aisu karigumba khara hayo sira haine khali ningjing mangjingnana leikhi adubu ai mapanda prap thoklaga khamki dada thabak chatlabra aduga aikhoi ke thabi inaw be masu adumina bide sweetie na khonda moine khumlai migi matungda napluba nate aigi nupagi matungi nazabane masida kanana kari haidawrige iche yam kalapi bro mangang na hairei yare chalamdai da ngangar kano hoi chalukhige horen cha hablu ruko aduga
ꯈꯨꯃꯟꯅ ꯑꯩ ꯂꯩꯇ꯭ꯔꯤꯉꯩꯗ ꯌꯨꯝꯁꯤꯗ ꯂꯥꯛꯄꯗꯣ ꯂꯥꯛꯀꯅꯣ ꯍꯥꯏꯌꯣ ꯃꯗꯨ ꯑꯩ ꯀꯌꯥ ꯄꯥꯝꯗꯦ ꯃꯉꯥꯡꯗꯨ ꯊꯣꯛꯈ꯭ꯔꯦ ꯁ꯭ꯋꯤꯇꯤꯁꯨ ꯇꯨꯡꯑꯣꯏꯔꯞ ꯏꯟꯅꯈꯤ ꯑꯗꯨꯒ ꯑꯃꯨꯛ ꯍꯟꯅ ꯍꯟꯖꯤꯜꯂꯛꯂꯒ ꯍꯥꯏꯔꯝꯃꯤ ꯏꯆꯦꯁꯨ ꯍꯦꯟꯃꯜꯂꯕꯅꯤ ꯌꯨꯝꯗ ꯃꯋꯥ ꯂꯩꯇ꯭ꯔꯤꯉꯩꯗꯕꯨ ꯅꯨꯄꯥ ꯅꯍꯥ ꯀꯧꯔꯒ ꯀꯔꯤꯕꯨ ꯇꯧꯔꯤꯕꯅꯣ ꯍꯩꯅꯖꯈꯤꯗ꯭ꯔꯦ ꯑꯩꯈꯣꯏꯗꯤ ꯍꯦ ꯍꯨꯔꯥꯟꯕꯤ ꯃꯤꯒꯤ ꯅꯨꯄꯥ ꯃꯨꯟꯕꯤ ꯅꯪ ꯑꯩꯅ ꯁꯨꯝ ꯇꯨꯃꯤꯟꯅ ꯂꯩꯕꯁꯤꯗ ꯊꯛ ꯀꯥꯔꯛꯀꯦꯒꯗꯤ ꯈꯟꯒꯅꯨ ꯑꯩꯅ ꯂꯥꯎꯔꯒ ꯍꯥꯏꯈꯤꯕꯅꯤ ꯁꯛꯍꯦꯟꯕꯤ ꯏꯆꯦ ꯏꯕꯦꯝꯃ ꯑꯩꯈꯣꯏ ꯋꯥ ꯌꯥꯝ ꯉꯥꯡꯅꯕ ꯏꯀꯥꯏꯖꯩ ꯏꯪꯒꯤꯠꯇ ꯈꯪꯅꯁꯤ ꯆꯠꯂꯝꯗꯥꯏꯗ ꯈꯟꯅꯕ ꯍꯧꯔꯛꯀꯅꯨ ꯅꯨꯄꯥꯅ ꯌꯥꯅꯕ ꯆꯠꯂꯨꯅꯦ ꯅꯨꯄꯥꯅ ꯍꯥꯏ ꯌꯥꯝ ꯄꯥꯝꯒꯅꯨ ꯁ꯭ꯋꯤꯇꯤꯅ ꯃꯐꯤ ꯀꯜꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯝꯈꯤ ꯑꯩꯁꯨ ꯉꯥꯏꯍꯥꯛꯇꯨꯗ ꯃꯆꯤꯡꯗꯨ ꯍꯦꯛ ꯀꯥꯔꯛꯏ ꯈ꯭ꯋꯥꯡꯆꯦꯠ ꯂꯥꯛꯁꯤꯜꯂꯒ ꯁ꯭ꯋꯤꯇꯤꯕꯨ ꯂꯥꯛꯇꯅ ꯏꯟꯊꯨꯕꯅꯤ ꯃꯣꯔꯥꯗꯨ ꯄꯥꯏꯔꯒ ꯊꯣꯝꯒꯦ ꯇꯧꯔꯨꯕꯅꯤ ꯃꯉꯥꯡꯅ ꯈꯥꯝꯂꯛꯏ ꯑꯩꯕꯨ ꯈꯨꯄꯥꯛꯅ ꯊꯥꯔꯛꯏ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯁꯨꯝ ꯐꯠꯇ꯭ꯔꯤꯁꯦ ꯋꯥꯈꯜꯗꯣ ꯐꯅ ꯈꯟꯕ ꯉꯝꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ ꯑꯩꯅ ꯅꯣꯛꯂꯒ ꯈꯨꯝꯈꯤ ꯐꯅ ꯈꯟꯗꯣꯛꯄ ꯐꯅ ꯈꯟꯗꯣꯛꯄ ꯍꯥꯏꯁꯤ ꯀꯔꯤꯅꯣ ꯑꯩꯅ ꯐꯕꯒꯤ ꯉꯁꯤꯁꯨ ꯅꯪ ꯑꯁꯨꯝꯅ ꯂꯩꯕꯅꯤ ꯅꯨꯄꯤ ꯂꯣꯟꯅꯤ ꯈꯜꯂꯗꯤ ꯃꯥꯒꯤꯁꯨ ꯀꯥꯏꯗꯅꯕ ꯆꯠꯀꯗꯕ ꯑꯩꯉꯣꯟꯗ ꯕꯗꯅꯥꯝ ꯇꯧꯅꯕ ꯀꯣꯆꯤꯗꯤ ꯍꯧꯔꯛꯀꯅꯨ ꯍꯥꯏꯌꯣ ꯑꯗꯨꯗꯤ ꯏꯃꯥꯅ ꯃꯁꯥ ꯉꯝꯗꯅ ꯂꯩꯔꯒ ꯅꯪꯅ ꯅꯨꯡꯉꯥꯏꯊꯣꯛꯑꯒ ꯂꯩꯕ ꯉꯝꯂꯤꯕ ꯅꯪꯒꯤ ꯊꯃꯣꯏꯗꯣ ꯑꯩ ꯋꯥꯔꯧꯗꯕ ꯉꯝꯗꯦ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯃꯉꯥꯜꯒ ꯂꯩꯃꯒꯁꯨ ꯇꯨꯝꯊꯈ꯭ꯔꯦ ꯄꯨꯡꯁꯨ ꯐꯅꯗꯤ ꯊꯦꯡꯂꯕꯅꯤ ꯃꯉꯥꯡ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤꯁꯤ ꯍꯦꯛ ꯂꯥꯛꯄ ꯅꯨꯃꯤꯠꯇꯒꯤ ꯁꯪꯒ ꯌꯥꯝꯅ ꯂꯩꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡ ꯊꯦꯡꯅ ꯍꯟꯖꯤꯜꯂꯛꯄ ꯇꯣꯏꯔꯛꯂꯦ ꯑꯁꯨꯝꯅ ꯑꯍꯤꯡ ꯀꯌꯥ ꯈꯣꯏꯁꯥꯎꯅꯅ ꯇꯨꯝꯕ ꯌꯥꯍꯟꯈꯤꯗꯦ ꯅꯣꯡꯃꯗꯤ ꯃꯉꯥꯡꯒ ꯑꯩꯒ ꯈꯠꯅꯈꯤ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗ ꯅꯠꯇꯦ ꯑꯊꯦꯡꯕ ꯑꯍꯤꯡꯗꯅꯤ ꯅꯨꯃꯤꯠꯇꯣ ꯐꯅ ꯊꯦꯡꯂꯕꯅꯤ ꯑꯩꯁꯨ ꯏꯆꯥ ꯑꯅꯤꯗꯨꯒ ꯇꯨꯝꯊꯔꯨꯔꯕꯅꯤ ꯀꯥꯒꯤ ꯊꯣꯡ ꯊꯤꯜꯂꯛꯄꯗꯨꯗ ꯑꯩ ꯃꯤꯀꯞ ꯊꯣꯔꯛꯈꯤ ꯇꯨꯝꯂꯨꯕꯒꯤ ꯃꯪ ꯑꯣꯏꯔꯕꯣꯏ ꯈꯟꯗꯨꯅ ꯑꯩ ꯍꯤꯞꯇꯨꯅ ꯂꯩꯊꯣꯛꯂꯨꯏ ꯍꯣꯏ ꯇꯥꯗꯕ꯭ꯔꯅꯦ ꯅꯪꯕꯣ ꯊꯣꯡꯁꯦ ꯑꯝꯇ ꯍꯥꯡꯉꯣ ꯃꯉꯥꯡꯒꯤ ꯈꯣꯟꯖꯦꯜꯗꯨ ꯌꯨ ꯉꯥꯎꯕ ꯃꯥꯜꯂꯤ ꯋꯥꯉꯥꯡꯗꯨ ꯏꯆꯨꯝ ꯆꯨꯝꯗꯦ ꯑꯩꯁꯨ ꯀꯔꯤ ꯂꯩꯔꯕꯅꯣ ꯈꯟꯅ ꯐꯃꯨꯡꯗꯨꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯤ ꯊꯣꯡ ꯍꯥꯡꯗꯣꯛꯂꯒ ꯑꯩꯅ ꯍꯪꯉꯤ ꯍꯜꯂꯛꯄ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯃꯉꯥꯡꯅ ꯑꯩꯒꯤ ꯈꯨꯗꯥꯡ ꯄꯥꯏꯔꯒ ꯆꯤꯡꯂꯒ ꯍꯥꯏꯔꯛꯏ ꯂꯥꯎ ꯃꯄꯥꯟꯗ ꯊꯣꯔꯛꯑꯣ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯑꯩꯅ ꯀꯟꯊꯣꯛꯂꯒ ꯈꯨꯝꯃꯤ ꯑꯍꯤꯡꯁꯤꯗꯕꯨ ꯀꯔꯤ ꯋꯥꯔꯤꯅꯣ ꯃꯉꯥꯡꯅ ꯁꯥꯎꯅ ꯅꯪꯅ ꯑꯩꯒꯤ ꯏꯖꯠ ꯌꯣꯜꯂꯤꯁꯤ ꯀꯔꯤꯒꯤꯅꯣ ꯅꯪ ꯌꯨꯝꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ ꯌꯨꯝꯁꯦ ꯑꯣꯛꯇꯕꯤꯒꯤ ꯂꯩꯐꯝ ꯅꯠꯇꯦ ꯆꯠꯂꯣ ꯅꯪꯗꯤ ꯑꯍꯤꯡꯗ ꯀꯩꯊꯦꯜ ꯃꯔꯛꯇ ꯆꯥꯛꯇꯥꯕꯅ ꯄꯛꯆꯒꯅꯤ ꯑꯩꯅ ꯊꯧꯅꯥ ꯄꯨꯝꯕ ꯇꯥꯁꯤꯜꯂꯒ ꯂꯥꯎꯈꯤꯕꯅꯤ ꯅꯪꯅ ꯑꯩꯕꯨ ꯄꯥꯝꯗꯕꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯕꯨ ꯑꯩꯕꯨ ꯑꯣꯛꯇꯕꯤꯅꯤ ꯍꯥꯏꯕꯗꯨꯗꯤ ꯑꯃꯨꯛ ꯍꯟꯅꯁꯨ ꯍꯥꯏꯕ ꯌꯥꯔꯣꯏ ꯑꯗꯨꯒ ꯑꯩ ꯅꯪꯒ ꯍꯤꯡꯃꯤꯟꯅꯗ꯭ꯔꯕꯁꯨ ꯏꯆꯥꯕꯨ ꯃꯤ ꯑꯣꯏꯅꯕ ꯁꯦꯝꯕ ꯉꯝꯒꯅꯤ ꯆꯠꯈ꯭ꯔꯣ ꯍꯧꯖꯤꯛꯃꯛ ꯆꯠꯈ꯭ꯔꯣ ꯑꯩꯒꯤ ꯃꯤꯠꯃꯥꯡꯗ ꯀꯨꯏꯅ ꯂꯦꯞꯀꯅꯨ ꯃꯉꯥꯡꯅ ꯑꯩꯕꯨ ꯇꯥꯜꯂꯛꯄꯅꯤ ꯑꯩ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯈꯨꯝꯃꯤ ꯀꯔꯤ ꯍꯥꯏꯕ ꯍꯧꯖꯤꯛꯀꯤꯗꯣ ꯑꯩꯕꯨ ꯆꯠꯈ꯭ꯔꯣ ꯍꯥꯏꯕ ꯑꯩꯁꯨ ꯆꯠꯈꯤꯅꯤ ꯏꯆꯥ ꯑꯅꯤꯁꯦ ꯄꯨꯔꯒ ꯆꯠꯈꯤꯒꯅꯤ ꯅꯪꯗꯤ ꯄꯥꯞꯅ ꯊꯜꯂꯕꯅꯤ ꯅꯪ ꯃꯇꯝ ꯑꯃꯗꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯖꯔꯛꯈꯤꯅꯤ ꯅꯪꯒꯤ ꯅꯔꯨꯝ ꯊꯨꯞꯅ ꯂꯩꯔꯤꯕ ꯅꯪꯒꯤ ꯁꯥ ꯅꯨꯄꯤꯗꯣ ꯀꯅꯥꯅꯣ ꯍꯥꯏꯕ ꯅꯪ ꯈꯪꯗ꯭ꯔꯤ ꯑꯉꯥꯡꯗꯤ ꯄꯨꯈꯤꯕ ꯌꯥꯔꯣꯏ ꯑꯉꯥꯡꯗꯣ ꯑꯩꯒꯤ ꯏꯆꯥꯅꯤ ꯑꯩꯒꯤꯁꯨ ꯏꯆꯥꯅꯤ ꯑꯩꯒꯤ ꯏꯆꯥꯗꯤ ꯃꯃꯥ ꯑꯩꯒ ꯂꯩꯒꯅꯤ ꯑꯩꯅ ꯆꯥꯎꯊꯣꯛꯅ ꯍꯥꯏꯈꯤꯕꯅꯤ ꯑꯁꯨꯝꯅ ꯑꯍꯤꯡ ꯑꯗꯨ ꯍꯧꯈꯤꯕꯅꯤ ꯅꯣꯡꯉꯥꯜꯂꯒ ꯑꯌꯨꯛꯀꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛ ꯂꯣꯏꯁꯤꯜꯂꯒ ꯂꯩ ꯃꯉꯥꯡꯗꯨ ꯑꯇꯝꯅꯅ ꯆꯪꯂꯛꯂꯒ ꯍꯥꯏꯔꯛꯏ ꯑꯩ ꯊꯕꯛ ꯉꯟꯅ ꯆꯠꯀꯅꯤ ꯃꯍꯥꯛꯅ ꯊꯕꯛ ꯉꯟꯅ ꯆꯠꯀꯅꯤ ꯍꯥꯏꯕꯗꯨꯗ ꯑꯩꯁꯨ ꯍꯥꯊꯨ ꯌꯨꯝꯒꯤ ꯊꯕꯛꯁꯤꯡ ꯂꯣꯏꯁꯤꯜꯂꯒ ꯆꯥꯛ ꯊꯣꯡꯅꯕ ꯍꯣꯠꯅꯔꯤ ꯆꯥꯛ ꯊꯣꯡꯅ ꯑꯉꯥꯡ ꯑꯅꯤꯅ ꯆꯥꯅꯕꯁꯨ ꯁꯦꯝꯂꯤ ꯏꯅꯦꯝ ꯃꯦꯝꯆꯥꯁꯨ ꯆꯪꯂꯛꯏ ꯏꯁꯨ ꯑꯅꯤꯒꯤ ꯁꯪꯒꯣꯝ ꯁꯦꯝꯂꯕ꯭ꯔꯣ ꯆꯥꯅꯕꯅ ꯀꯗꯥꯏꯅꯣ ꯑꯩ ꯄꯤꯕꯤꯔꯨꯔꯒꯦ ꯃꯆꯟ ꯃꯕꯨꯡ ꯂꯥꯏꯔꯤꯛ ꯄꯥꯃꯤꯟꯅꯍꯧꯕꯅꯤ ꯁꯦꯝꯂꯕꯅꯦ ꯏꯃꯥ ꯄꯨꯕꯤꯈ꯭ꯔꯣ ꯑꯩꯅ ꯈꯨꯝꯈꯤꯕꯅꯤ ꯑꯉꯥꯡꯒꯤ ꯕ꯭ꯔꯦꯛꯐꯥꯁꯁꯨ ꯏꯃꯥꯅ ꯄꯨꯈ꯭ꯔꯦ ꯑꯩꯅ ꯏꯟꯁꯥꯡ ꯁꯦꯝꯂꯤꯉꯩꯗ ꯃꯉꯥꯡꯅ ꯀꯥꯎꯔꯛꯄ ꯀꯣꯝꯄꯥꯛ ꯑꯗꯨ ꯆꯥꯏꯈ꯭ꯔꯦ ꯆꯥꯛꯁꯪ ꯑꯗꯨ ꯄꯨꯡꯆꯥꯏ ꯆꯈꯥꯏꯔꯦ ꯃꯉꯥꯡꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯐꯥꯎ ꯆꯠꯇ꯭ꯔꯤꯕ꯭ꯔꯣ ꯅꯪꯒ ꯈꯨꯃꯟꯒꯅ ꯁꯤꯜꯂꯤꯕꯗꯣ ꯑꯩ ꯈꯪꯂꯣꯏ ꯍꯥꯏꯅ ꯈꯟꯕ꯭ꯔꯣ
ꯑꯩ ꯅꯪꯒꯤ ꯊꯕꯛꯇ ꯀꯔꯤꯁꯨ ꯌꯦꯠꯂꯣꯏ ꯌꯨꯝꯁꯤꯗꯗꯤ ꯂꯩꯕ ꯌꯥꯔꯣꯏ ꯑꯩꯕꯨ ꯇꯁꯦꯡꯅ ꯇꯥꯍꯜꯂꯕ꯭ꯔꯥ ꯗꯗꯥ ꯑꯩꯒꯤꯗꯃꯛ ꯅꯪ ꯀꯔꯤꯁꯨ ꯈꯜꯂꯔꯣꯏꯗ꯭ꯔꯥ ꯑꯩꯅ ꯍꯥꯏꯈ꯭ꯔꯕꯗꯤ ꯂꯣꯏꯔꯦ ꯅꯪ ꯌꯨꯝꯗ ꯂꯩꯔꯝꯕ ꯌꯥꯔꯣꯏꯀꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯉꯥꯡ ꯁꯥꯎꯅ ꯊꯣꯛꯈꯤ ꯏꯅꯦꯝ ꯃꯦꯝꯆꯥꯁꯨ ꯆꯥꯛꯁꯪꯗ ꯆꯪꯂꯛꯈꯤ ꯆꯥꯏꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯃꯤ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥꯕꯨ ꯇꯥꯟꯅꯈꯤꯕ ꯃꯥꯜꯂꯤ ꯆꯥꯛꯁꯪꯗꯒꯤ ꯁꯠ ꯊꯣꯛꯈꯤ ꯅꯨꯃꯤꯠꯇꯣ ꯑꯩ ꯌꯥꯝ ꯄꯦꯟꯖꯈꯤꯗꯦ ꯑꯩꯅ ꯈꯟꯈꯤ ꯃꯁꯤꯔꯥ ꯅꯨꯄꯤꯒꯤ ꯃꯄꯣꯛꯅ ꯗꯣꯂꯤ ꯍꯥꯏꯅꯔꯤꯕ ꯑꯩ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯗꯦ ꯑꯉꯥꯡ ꯁ꯭ꯀꯨꯜ ꯆꯠꯍꯟꯈꯤꯗꯦ ꯄꯤꯛꯂꯤꯕ ꯏꯆꯥ ꯑꯅꯤꯕꯨ ꯀꯣꯜꯂꯒ ꯀꯞꯆꯈꯤ ꯃꯃꯥ ꯋꯥ ꯍꯥꯏꯒꯦ ꯉꯁꯤꯗꯒꯤ ꯏꯃꯥ ꯏꯆꯥ ꯑꯩꯈꯣꯏ ꯑꯍꯨꯝ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯂꯒ ꯆꯠꯂꯁꯤ ꯑꯩꯅ ꯏꯆꯥ ꯑꯅꯤꯗ ꯍꯥꯏꯈꯤꯕꯅꯤ ꯕꯕꯥꯁꯦ ꯌꯥꯝ ꯐꯠꯇꯦ ꯃꯃꯥꯕꯨ ꯌꯥꯝ ꯋꯥꯍꯜꯂꯦ ꯑꯗꯣ ꯕꯣꯕꯣꯛꯁꯨ ꯌꯥꯎꯔꯒ ꯑꯩꯈꯣꯏ ꯆꯠꯈ꯭ꯔꯁꯤꯔ ꯃꯃꯥ ꯏꯄꯪ ꯄꯪꯅ ꯀꯔꯤꯁꯨ ꯈꯪꯗ꯭ꯔꯤꯕ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯃꯉꯥꯜꯅ ꯍꯥꯏꯔꯛꯈꯤꯕꯅꯤ